School authorities Mapa Oiba Amadi Maheiroi Singna Punna Chumthokminnaba Federal Student Organization KANGLEIPAK FESOK ki MAIKEIDAGI appeal TOURAKLI FESOK ki Secretary Education and Library Soibam David na khudek piduna thadorakpa cherolamada Maheiroi Singna school chatkhraga school da changdabida class laithoktuna lamjau sorokta chatpada natana lamhang tumhang singda laithokpa yauriba sing adu khudaktagi lepkadabani karigumba Maheiroi Singna thawoiboi-daba uttuna sum makha tana tauragadi masida tholakpa aphaphatta pumnamak Maheiroi masa amadi makoigi mama Mapa Oiba Singna pugadabani school authorities singna su Maheiroi Singgi attendance chang naina check tawduna mama Mapa Oiba Singda inform tawgadabani Maheiroi Singna school lakpa matamda mobile phone amadi chahi sudana gari macha puduna lakliba Maheiroi Singna du school authority amadi mama Mapa Oiba Singna khudaktagi thingadabani Maheiroi Singna mayai kaba nisa agent su oiduna Maheiroi Singda Maheiroi Singna nisa gi polam sing supply tawba khudakta lepkadabani laingak na piriba order gi matung ina Maheiroi Mahaisang amagi akoibagi meter chamagi manungda phamliba dukan singda mayai kaba nisagi potlam sing thamdanaba amadi Maheiroi Singda nisagi potlam yonba lepnaba akanba wafamsu FESOK ki MAIKEIDAGI thamlakli